Hello, ma'am. Si Madribugida leba akhoi Bajaj ki showroom da la ga ngasi atopa akhoi gari N250 gi asi samlapa akhoi walk around tawraga mangon da kari kari feature yauri go adi magi price na kaya no habigi samlapa details video do yam usarake yengminase ko adi hongno ba tawrse ado ma'am kawre da bamna subscribe like and share social da tawbiramo channel asibo no tv da ko adi khata video hongno tawrse ko अहमदा कोई गाड़ी की लुक्स कमाई तो गया है बतो ये मिने से सो आई हैपेट कोई नमतंग तथो के ये थोसी को फर्स्ट फ्लोर ऐसी ये बता अदु की मितिक फजर है को ये में हम नुआई गाड़ी की डिजाइन जे ममिंग सिलाई है N250 को N means कोई नेक एवेन्यू को कोई फेयर याव दबई को Maningi looks my to go. Slick the Nicola, my indicator gas. From the side of the Lakugan as right away. Gary look wise, young with a sportive oiko. They go, Mamangas head, Lemgasigo. The Kimtik Fazarego. See, Maggie projector headlamp. Yam Pazay Yam the other hand with the Mamam the Gidam Hamet Horse, Mamam the Lazy, Smina Lakukanda, projector, headlamp oil, plus Lida, DRL, and easy. Young the Yam the Yam Preserve, and they have a on to the Kayam Biwa. The city DRL, Young Madame Pazigo, and the front suspension. Bagi telescopic suspension let later go. Aduga sigi magi guard fiber ni go. Ada sina glossy element sila go. Ada sina number plate hapam sila ada. Ada magi side indicators sila yaw go. Ham pick na slick wini yaw go. Ada yang muda anu sporty oi yang muda ham pazai go. Ada si mamangi koi telescopic suspension sila aja ada ABS support tau ada gi ऐसे रिफ्लेक्टर यूजर है अदगी देख से 300 mm निका अदे सिंगल चैनल ABS हो रहा है सिना माइक कैलिपर ले रहा है अदुगा सिना सिंगल ऑन जो सिंगल ले रहेगा अदुगा सिना माइक रेडिएटर से ले जाएगा अदु सिना कोई गार्ड है तारेगा अदे इसी मकाई मागी कोई कवर से कोई स्किट की है किधर का सी यूजर है अदुगा from the engine lom the lakukanda magi ko DTSI twin spark adi maze keno ne mai CCJ 250 ko lejare ne ko adi magi keno sina magi BSP sina ko keno 24.5 BSP la aduga magi newton meter sina ko 21.5 newton meter lain ko adi sini magi kaje color ma koi silver color na tabi sira koi copper gi color ma hafet changi se magi koi keno se ma se long ride satpu matam da sidi engine da kitang koi gi damage oiba thokku matam da thokna bagi da ma khai tare ko sigi keno se si apa feature mani ko adi sigi silver panel da ko yam phadana treatment tawi ko sida adi sida so koi gi air flow keno tongna na ba ma sida koi gi air all masa mayam yauri ko this is your airflow chat na bagi ko mayam yauri aduga sei mathak ta lakma damda 3D da pulsar yam fazana nana yauri ko aduga magi ground clearance hai si ya kind of 165 mm
ꯃꯥꯒꯤ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯀꯣ ꯑꯗꯨꯅꯤ ꯑꯗꯨ ꯃꯥꯒꯤ ꯁ꯭ꯇꯦꯟꯒꯥꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯑꯗꯨꯝ ꯌꯥꯎꯋꯦꯀꯣ ꯂꯤꯡꯅ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒ ꯁꯤꯅ ꯔꯕꯔ ꯌꯥꯎꯔꯦ ꯁꯤꯗ ꯔꯕꯔ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯩ ꯔꯤꯌꯔ ꯁꯁꯄꯦꯟꯁꯟ ꯃꯣꯅꯣꯁꯣꯛ ꯇꯥꯏꯞꯅꯤꯀꯣ ꯂꯩꯔꯤꯁꯦ ꯑꯗ ꯁꯤꯠꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯁꯨ ꯃꯥꯒꯤ ꯀꯨꯁꯟ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯑꯗꯨꯝ ꯁꯤꯡꯒꯜ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯕ ꯌꯥꯏꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯨ ꯑꯗꯨꯒ ꯁꯣꯝꯗ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯅꯤꯡꯂꯣꯝꯁꯤꯅ 230 mm ꯃꯥꯒꯤ ꯗꯤꯛꯁ ꯀꯩꯅꯣꯁꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯤꯅ ꯇꯥꯌꯔ ꯁꯥꯏꯖ ꯑꯝꯇ ꯌꯦꯡꯕꯁꯤꯀꯣ ꯇꯥꯌꯔꯁꯦ MRFꯀꯤꯅꯤ MRF ꯇꯥꯌꯔꯅꯤ ꯇ꯭ꯌꯨꯕꯂꯦꯁ ꯇꯥꯌꯔꯅꯤ ꯑꯗꯨꯒ 130/17 ꯏꯟꯆꯇꯀꯣ ꯃꯥꯁꯦ ꯑꯗꯨꯝ ꯇꯥꯌꯔꯒꯤ ꯃꯥꯏ ꯕ꯭ꯔꯣꯗꯅꯦꯁ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯗꯩ ꯁꯤ ꯇꯥꯌꯔ ꯍꯣꯜꯗꯔꯒꯤ ꯀꯩꯅꯣ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯁꯨꯝ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯁꯨ ꯃꯃꯥꯡꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯁꯥꯏꯠ ꯏꯟꯗꯤꯀꯦꯇꯔꯁꯦ LEDꯗꯤꯀꯣ ꯄꯨꯔꯥ LEDꯅꯤ ꯂꯣꯏꯅꯃꯛ LEDꯒꯤ ꯁꯦꯠꯑꯞ ꯉꯥꯛꯇꯅꯤꯀꯣ ꯃꯥꯒꯤ ꯌꯥꯎꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩ ꯔꯤꯐ꯭ꯂꯦꯛꯇꯔ ꯑꯃ ꯌꯥꯎꯔꯦ ꯁꯤꯗ ꯑꯗꯨꯒ ꯁꯤꯗ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯀꯣ ꯔꯦꯌꯔ ꯄꯦꯁꯦꯟꯖꯔꯒꯤꯗꯃꯛꯇ ꯁꯤꯗ ꯌꯥꯎꯔꯤꯀꯣ ꯑꯗꯩ ꯁꯤꯗ ꯁꯤ ꯆꯞ ꯃꯥꯟꯅꯔꯦ ꯁꯣꯝ ꯁꯥꯏꯠꯀ ꯑꯗ ꯌꯦꯡꯕꯗ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯑꯣꯏꯀꯣ ꯁ꯭ꯄꯣꯔꯇꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯃꯥꯒꯤ 250 ꯀꯣ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯁꯤꯒꯤ ꯆꯥꯡꯁꯤꯗ ꯂꯩꯕ ꯒꯥꯔꯤꯁꯤꯡꯁꯦ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯒꯥꯔꯤꯁꯤꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯔꯣꯝꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯄ꯭ꯔꯥꯏꯁ ꯁꯦꯒꯃꯦꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯕꯒꯤ ꯀꯩꯅꯣ ꯑꯃꯁꯨ ꯁꯤꯗ ꯂꯩꯀꯣ ꯑꯗꯨꯒ ꯄꯥꯋꯔꯐꯨꯜꯁꯨ ꯑꯣꯏꯕ ꯏꯟꯖꯤꯟꯁꯨ ꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯃꯥꯒꯤ ꯒꯤꯌꯔꯒꯤ ꯅꯨꯄꯤꯁꯦ 5 ꯒꯤꯌꯔꯁ ꯀꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯇꯥꯌꯔꯒꯤ ꯁꯥꯏꯖꯁꯤꯅ ꯁꯤ ꯂꯩꯔꯦ 100/80 ꯁꯤꯁꯨ 17 ꯏꯟꯆꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯀꯩꯅꯣꯁꯦ ꯑꯩ ꯑꯝꯇ ꯑꯣꯟ ꯇꯧꯔ ꯌꯦꯡꯃꯤꯟꯅꯁꯦ ꯁꯤꯅꯤ ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯩꯀꯣ ꯊꯥꯎꯒꯤ ꯏꯟꯗꯤꯀꯦꯇꯔ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯊꯥꯎꯒꯤ ꯏꯟꯖꯤꯟꯒꯤ ꯀꯣ ꯕꯦꯇ꯭ꯔꯤꯒꯤ ꯑꯗꯒꯤ ꯁꯤꯅ ꯒꯤꯌꯔꯒꯤ ABSꯀꯤ ꯀꯩꯒꯤ ꯂꯣꯏ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯤꯅ ꯑꯣꯗꯣꯃꯤꯇꯔ ꯌꯥꯎꯔꯦ ꯑꯗꯩ ꯁꯤꯅ ꯐꯨꯌꯦꯜꯁꯤꯅ ꯀꯌꯥꯝ ꯏꯐꯤꯁꯦꯟꯁꯤ ꯀꯌꯥꯝ ꯍꯥꯏꯗꯤ ꯐꯨꯌꯦꯜꯁꯤꯅ ꯀꯌꯥꯝ ꯁꯥꯡꯅ ꯆꯠꯄ ꯌꯥꯔꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯩ ꯁꯤꯅ ꯒꯤꯌꯔꯒꯤꯀꯣ km/h ꯇꯥꯏꯃꯤꯡ ꯂꯣꯏ ꯄꯤꯔꯦꯀꯣ ꯑꯗꯨꯝ ꯕꯦꯁꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯍꯥꯏꯗꯤ ꯌꯦꯡꯕ ꯌꯥꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯁꯤꯗ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯃꯨꯛ ꯃꯈꯥꯗ ꯑꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗ ꯁꯤꯗ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯄ ꯀꯥꯟꯗ ꯐꯣꯟ ꯑꯩꯈꯣꯏꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯑꯋꯥꯕ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅ ꯂꯩꯔꯔꯣꯏꯀꯣ ꯑꯗꯣ ꯁꯣꯝꯗ ꯑꯩꯈꯣꯏꯒ ꯇꯔꯟ ꯏꯟꯗꯤꯀꯦꯇꯔ ꯁꯤ ꯂꯣ ꯕꯤꯝ ꯍꯥꯏ ꯕꯤꯝ ꯁꯥꯟꯅꯔꯅꯤꯀꯣ ꯑꯗꯩ ꯁꯤꯗ ꯑꯃꯁꯨ ꯌꯥꯎꯔꯤꯀꯣ ꯂꯥꯏꯠꯀꯤꯀꯣ ꯑꯩ ꯂꯥꯏꯠꯀꯤ ꯊ꯭ꯔꯣꯁꯦ ꯇꯣ ꯌꯦꯡꯕꯤꯌꯣ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯁꯥꯟꯅꯩ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯠ ꯃꯤꯔꯔꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯋꯤꯀꯣ ꯌꯦꯡꯕꯗ ꯑꯗꯨꯝ ꯃꯅꯤꯡ ꯔꯦꯌꯔ ꯐꯖꯅ ꯎꯕ ꯉꯝꯒꯗꯕ ꯀꯩꯅꯣꯅꯤ ꯌꯥꯎꯔꯤꯁꯦ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯄꯦꯀꯣ ꯑꯗꯨꯅ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯔ ꯀꯣꯟꯁꯣꯜ ꯍꯥꯏꯗꯔꯥ ꯁꯤꯒꯤ ꯂꯨꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯃꯥꯒꯤ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤꯅ 14 ꯂꯤꯇꯔ ꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯄꯨꯟꯕꯒꯤ ꯃꯥꯒꯤ ꯀꯞ ꯋꯦꯠ 164 ꯑꯣꯏ ꯑꯗꯨ ꯁꯤ ꯒꯥꯔꯤꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁ ꯍꯥꯏꯔꯒꯗꯤ 1,66,922 ꯑꯣꯟ ꯔꯣꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯝꯐꯥꯜꯗ ꯀꯣ ꯑꯗꯣ ꯃꯥꯁꯦ ꯒꯥꯔꯤꯁꯦ ꯁ꯭ꯄꯣꯔꯇꯤꯁꯨ ꯑꯣꯏꯕ ꯍꯦꯜꯂꯦ ꯑꯗꯒꯤ ꯃꯥꯁꯦ ꯌꯦꯡꯕꯗꯁꯨ ꯌꯥꯝꯅ ꯐꯖꯔꯦ ꯑꯗꯨꯒ ꯐꯤꯆꯔ ꯋꯥꯏꯁ ꯌꯦꯡꯉꯛꯄꯗꯁꯨ ꯑꯗꯨꯝ ꯀꯣꯝꯄ꯭ꯂꯤꯠ ꯌꯥꯝꯅ ꯑꯗꯨꯝ ꯁꯨꯅ ꯌꯥꯎꯔꯦ ꯀꯣ ꯑꯗꯒꯤ ꯄ꯭ꯔꯥꯏꯁ ꯁꯦꯒꯃꯦꯟꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯕ꯭ꯔꯤꯊꯤꯡ ꯁꯤꯗꯩꯗ ꯂꯣꯏꯅꯃꯛ ꯑꯌꯥꯝꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯐꯪꯉꯦꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯒꯥꯔꯤꯁꯤ ꯀꯟꯁꯤꯗꯔ ꯇꯧꯕꯗ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯈꯜꯂꯦꯀꯣ ꯑꯩꯒꯤ ꯃꯣꯠꯇꯀꯣ ꯑꯗꯣ ꯃꯌꯥꯝꯁꯨ ꯃꯣꯠꯇꯣ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨꯁꯨꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯍꯥꯏꯔꯒ
ꯑꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯇꯦꯛ ꯀꯦꯌꯔ ꯁ꯭ꯇꯦ ꯁꯦꯐ